May ahum lising ani kungo humdoidagi hawrakiba Manipur gi tamthiraba lan uchida amuk hanjile kuki terrorist singna torbung sabal lekai tamna bom tare nongmai maru chani rom kaplakre oza masi khogi chani khogi chahi ani makhairom lanjing aduna lairoba singa se khogi lanjing safara amatung da lanjila khogi hanjilaba matung da haiba tare oza masi amuk ngarang na hongnana khogi kuki terrorist singna khogi bom yauna nongmai kaya round kapsalak se oza ngang khogi amuk lanjing na khogi amuk lanjing na pagi wafam dani oza sabdang oza ba mot kamai ngi meza len khabar jingi headline ching asumba pau headline phajaba kar ga pukhalai ko na hanama kada knowledge window gi viewers sing kai kumna ba thamjari yai pa pau jen pijari aduga mapung oina ngasi ngarang si amuk khogi ngarang gi achauba me 3 gi posi kanna honare har ka susi da mo hanjalle ha baduni masi soidana tarokani ha base ko mangi discussion news analysis mayam the experts in the opinion the sopanam thamnagre ko samak sumas da opinion pigre masi chatharakani ha base maram di reasonable oidaba maram chadaba document yaudaba historical facts oidaba achumba nataba mayam asi ga iroina rakanda karigma demand natraga apamba khara sustain toge puthadno lege hai taraga di violence is the only means ko the harpa tupa dagi law khongba isina ha ki upai si malim gi oina miyoi bagi character ni hai batai mawong ani ni ko amana document adagi magi aiba treaty bu oiro natraga magi example natraga magi oba historical facts magi oba kano mayam si asumba se document mayam loi puthoka na malim gi adugumlaba sana kanun international law ko lairiba mayam singa siga loinana magi oriba right to self determination tan bagumba siguma movement ama laire nakalamada na amu extremism haise sai terrorism ga haise makoi singa sina nga sai historical gi oiba mogi supporting background legitimacy ko legality sing mayam asumba malim gi sanariba law acts mayam sing rules masikari mata makoi gi oiba background laita bi da kari gumba demand ama phange haragadi nga sai gi terrorism is the only means sai batuni aduna masi adum torkani havani sinkuki gi separate administration ko makoina mangmangi ba since May 3 the gi oiba at yam no ba intentional violence and terrorism gi thabak mayam ama satharakpui khudum changdam laikre still unrest ni amasi nonini gi mamang da MLA ko ki MLA sing yaure Manipur Valley gi sing ya tai MLA mayam BJP gi ko Delhi da una khona ba torakanda ngasai gi separate administration ji oibe yaroi kholoi gaina haibugumba kano lak adu mamang da so mayam loi ba hai grabani masi oi yaroi da poni Manipur miyam taminari ba fruit mayam sing se masi da so adum isa gi wakhan da leijaba potni Manipur se kaibe yada ba pot amani ka haiba se sigumba sida terrorism gi thabak madagi ngasai maram chadana phangningba demand da hingsa tawba khatana upai ni haibani na makoi gi oriba separate administration gi demand se at any cost puthana ba hona bada hingsa tawba haibasini aduna hingsa tawba sida masi malim gi laibak singi concern government singna mana dai responsibility lawra kanda magi laibak ta thoiba terrorism gi thabak sing asi laksin ba haibse mogi mathongni aduna India government ni hojiti president run ni Manipur da so they have to take the responsibilities for all these unwanted incidents ko pamdaba thokdok terrorism gi thabak mayam che makoi masi kanoni mamoina ngakadabani akoina adum khange mamang de example maram chadana sustain tawge terrorism gi kana value yawbase akoi ya Yemen gi civil war akoi adum thengnagre ko aduna Syrian gi civil war gi cases akoi adum madugi literature sing de yauri Afghanistan gi yam toina phajana marang kai ba poni aduna machai gi Spain gi Catalan gi separatism movement gi history ga lairi ko makoi gi marakta su maram chadaba terrorism gi thabak si yam yauki bagi aduga maram chadaba demand puthabagi aduga samalai like asi ka sinkuki na tawri se akoi lairi akoi jimari separate emission demand tawri ga na haiba adugi du khangna bagi damak ta horna bada makoi na violence tawni yengchin dabana
ꯉꯁꯥꯏꯒꯤ ꯃꯁꯤꯕꯨ ꯉꯥꯛꯏꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯌꯥꯝ ꯂꯩꯔꯤꯗꯅꯀꯣ 42,000 ꯁ꯭ꯇꯦꯠ ꯐꯣꯔꯁ ꯂꯩꯔꯤꯅꯤ ꯅꯤꯌꯔꯂꯤ 1 lakhs paramilitary army ꯃꯈꯟ ꯃꯈꯟ ꯃꯌꯥꯝ ꯑꯃ ꯗꯤꯄ꯭ꯂꯣꯏ ꯇꯧ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯦꯛꯁꯤꯟꯗꯕꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤ ꯑꯩꯈꯣꯏꯅ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝ ꯅꯤꯌꯣꯝꯗ ꯂꯥꯛꯀꯦ ꯃꯥꯂꯦꯝ ꯍꯧꯖꯤꯛꯇꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯒ꯭ꯂꯣꯕꯦꯜ ꯚꯤꯂꯦꯖ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥꯅ ꯇꯧꯔꯤꯕ ꯍꯣꯜ ꯃꯥꯒꯤ ꯑꯣꯏꯕ ꯅꯦꯒ꯭ꯂꯤꯖꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯇꯥꯏꯑꯣꯟꯅꯅ ꯁ꯭ꯇꯦꯠ ꯇꯦꯔꯣꯔꯤꯖꯝ ꯒꯤ ꯊꯧꯗꯥꯡ ꯂꯧꯔꯕ꯭ꯔꯥ ꯁ꯭ꯇꯦꯠ ꯇꯦꯔꯣꯔꯤꯖꯝ ꯃꯤꯟꯁ ꯁ꯭ꯇꯦꯠꯀꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣ ꯃꯈꯥꯗ ꯅꯣꯂꯦꯖ ꯃꯈꯥꯗ ꯃꯤꯌꯥꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯅꯠꯇ꯭ꯔꯒ ꯄꯣꯛꯄꯗꯨꯅꯤ aduna masi aikoina ui manipurdu 1990s ko 2000 ge dwai dagi lirin ayamba akoigi kano lakpani manipur se north block south block si khai thugai raga akoigi oiba manipur gi mating je sai saudi asia gi mahut sillaga yamna akoigi oiba civilization asi demolition tawna ba thugai muthatna ba lakna bagi sarauga langa si adam sengrabani makoina khalli ko even india gi oiba kano so kitang niem ba hai ba tare ai di manipur je mache tara thugai ni ga na ki hella kanda sai gi mogi makhong kon gani non gani nikani hai haije gani ga na hai bagi policy ka chathabra adugum bagi kano du yor kanda hoji ki terrorism gi pot mayam si support tobra voluminous wenbra hai ba se ko yam kumna masi ko gi experts na yengo lai ko aduna sigum masi tawri da bani masi ko haibam thokpani maramdi sauraba world ko gi achauba super power gi mang liba achauba lami gi sakti le polamna sigumba yam pick ko haiba tare adusu foreigner illegal immigrants sing na sathaba bharat ki soil ama da sathaba da usinadana saba yahan bai bse amasi adum open secret ni support to have ni masi to holoi da bani am to laksang da bani wasak khri bani di ser manung da resettlement tawli khoni haiba ko adu gi process na laksale na khoi di khara haraw limit masing yam jalaktre aduna ka khoi masi kano khar changchal lo na miyam gi demand tawri bani ko aduna adum khara tawrkhini khar section batare akoi khara kanja aduga akoi gi resettlement is the only solution ko to the existing karoni conflict situation or unrest the peace harmony program hona base resettlement of idps hai basina main kanoni hai basima thamaga ai haida leke ko oza ko gi makha cha thapol nam ko mara soja ko gi ngarang gi se ko gi dgp rajib singh amadi chochampur da chatuna police amadi security force singa security gi review meeting pangtok lu ramatung da attack se chatharak bani hai bagi wapam su lai roja so matang gi oza kamaina ko adune ngasai gi loyumba khangna banga tani dgp adagi kai asawasang mayam ji chatkani lakani tawgani haibasi hanama pau phauna raga loi to lakpa nga tani adugi siling agi marak tu da ngasai gi violence ki issue je thokna bagi lambi amaga yakpa do maduda yahallibudo maduni da akoida open secret haise haibadi karigumba khara shanti gi bo ro sakhotpa bo ro karigumba ama magi leriba masana yengchen bam thokpani lanmi gi di magi security gi magi oriba posi kamai tawri kholi ye gaina ana hariba security gi aduda asoba threat pi bani na khoina su nakalama da moina lowgdo ni abani da accordingly khutak ki oiba madu response nta lakshin question bagi thabak tu ngarang taw ri ngasi di hawgdo ni abani da maram di india gi oiba prestige la sokopot ni abani india gi security forces ki leaders sing ko magi chief sing mayam amana saigi kano da susanpur da hairiba security gi pot mayam ji yingjinlingai marak natraga madu gi kitang kana matam da terrorism gi thabak violence ki thabak adusu resettlement of the idps ko taken up by the present government pr government sina resettlement tawna bagi process ama da sangjal liba mafam ama da ngasai adu tohun ba hai bese masi kano akan ba bharat asona bharat ki lami haraga di khara bu pare akan bharat ki lami na tawdraga di tohun yaw tohun ba adu oini hai bani aduna makhoi gi oiba samang da hai to south block north block ka di central block ana ngasai gi ama masen makai ta bagi divide run policy gi ama changjal akan da miyam loina bakse ngasai gi moida kok non gani na khan bagi 90s ki matam dagi 2000 ki matam dagi how gi ba pol akoi urga lai hai bani ko maram aduna ngasai gi
kari hai tare masi control tawgadabani yam thuna terrorism gi mafam leite ko mi bagi democracy i leibak ta maramaduna thoi ba kana se review meeting tawringe gi hek kana contemporary or kana am thuna thoabani na masi makoina kari tawgi hai do koina ji yeng tari tawraga di hoi moi ri ma khadi tawre moi ne government tawri bi apa ma gi mayok ta leiba group sing laksil le hai ba do natraga di na koina support ori na lawuni ko